ngasi gi oina lupa lising ani ga chani khak tonge ai description da ai gi number hapcharamge mayam ga kitang wari watai chaning ba haitare ko kari gumba interest lai taragadi noidagi lawbe aba knowledge lai taragadi ai khara sum lawjauge aduga aingodagi lawbe aba knowledge lai taragadi ai sum share tawge to phone da wari sana bagini ko aduna description da number hapamge whatsapp da message thabirau ai sum call tawjarake haidi comment da mayamgi apamba video haitare si matang thagat piro si matang thagat piro haibe yaweba adubo ai loina thagat pangam dabanina aduga mayamgi apamba si mi amga sumanade habidi trading psychology gi do itaragazu price action gi oitaragazu magi level lo kayam hairibano natraga haidi magi level mi amga manadabanina karigumba phone da wari sanaraga knowledge share taw taragadi kitang hena nuaigadra haibagi concept ta aina number chapsabani aduga sida trading ga mari leinadaba wari nataba haitara taidi sanaroi se aduga only trading ga mari leinaba knowledge ka share tawse tawbani aduga nungti gi smara video khara thagat pasida trade che kamaina sangi kaida thoki habagi direct live record to tawuda record tawuda kitang farak taba haitare ko hadi aina atop account su trade tawbanina trade na inge da sibu tawudra mo tawudra ingoda kitang disturb oiba adugini aduga trade che kaida sangi kaida thoki na kona amuk review tawraga video se semakadawdo adugi video dudi kona lake hojiki oina di nongmogi khara thagalak pasida trading psychology gi oiba video khara share tawjarake aduga ingthamtha changakpagi timing da hojiti khara langebako aina leiba mafamsida duna ingthamtha gumba changakpagi si timing sida ai fazana hanagi dumaina video se fazana record tawraga editing tawraga series ta mayam gyan tana bai tare ko option basic ki matang do itaragadi 1 2 3 4 trading psychology joji chathari dana ado adusu sum series ta tagatjarake aduga hojik nongmai khara ka thagaliba video sida trading psychology gi aina akhang ba hai tare ko sidi ai sum share tawjarake aduga fazana video series ta di khara lerakana ai trading psychology gi fundamental analysis ki price action gi dumaina aina akhang knowledge makai ai myam da share tawjarakani si haraga losinjarage hayeng amuk thengnarase